पालिबा लेंगाकना मतम चाना प्रजासिंगी फंगफम थोकपा सेनफमसिंग मतम चाना पिथोकपीदबदगी नोंमा नोंमागी लमदम असि अवाबगी कोमदा तारकलिबनी हाइबदा हाइमन बथोकलोय सोशल वेलफेयर डिपार्टमेंट की ओइना हंदक करोड़ चामा लाउथोकिबा असिना अचंगबा खुदम ओइरिबनी हाइना पासोय एससी की एमएलए KEJRIWAL फोंदोक्रे Second World War Imphal Campaign Foundation Sinduna Japan amadi Manipuri oiba agreement amangasi Chingmairong da leiba Classic Grand gi Conference Hall da pangthokre Conference asida Hianglam SC gi MLA Dr. Radishan Byumnam Tokyo gi Segri Company gi Chief Strategy Officer Santoshi Nagata amadi DIPR gi Deputy Director Asok Lairen ahumna saruk yaduna hodokre AR Foundation New Delhi na lepak sigi tongan bahiram kayada thabak tawriba saknai raba miyoi kunga mathoida Real Hero Award lising ani kun piduna ikai khumna khibada Manipur dagi social and cultural activist KHANGEMBAM PRIYOJIT chu yaurakre Bisnupur district ki manung chanba Nambol Naurem da leiba Manipur gi Puwari ga sagonaraklaba Utrapat ngasidi maming tangai silaklaba pat ama oire Chahi kharagi tungdadi wari singbulli na banatana mangkhiba yabagi akiba leire maram asina lengaki mari leinaba loisangna akhanaba meeting changbagi tangai fadaba leiri Akil Bharatiya Vidyarthi Parishad ABVP Manipur na sinduna Imphal East ki akampata leiba National Institute of Electronics Information Technology Nailit ki auditorium da Vidyarthi Parishad asigi mga suba state conference ngasi pangthokre Corruption muthatnaba haiduna Manipur lengakna lingkhatkiba anti-corruption cell maningtamna thabak tawba ngamdre Trinamool Congress ta kakiba MLA ama ngasi fawba tara suba schedule gi makhada thabak amata lokhatana leibasi yamna laibak thibani haina Manipur People Democratic Alliance MPDA gi convener Dr. T.S. Inauchana phongdokre Bamon Laikai Thanga Pata Laiba Achaus Biology and Enlightopediya ga kushamnaduna Enlighten the Mind of the Youth haiba hiramda nongmagi oiba seminar amangasi Palace Compound da Laiba Lamyan Basanglenda pangthokre Ngarang Nungthil Technopol District Police Station gi manung chana laiba Imphal More lambi gi mafam amada ani suba lanjau matamgi bom ama leirame bom adu hauzi Imphal More lambi pakthok chauthokpagi thabak chathariba asida JCB bulldozer na lepak tawbada thengnarakibani tungda Technopol Police amadi CID technical team ama laktuna bom adu lokhatkre hairi Manipur Students Association Masat ki chahi gi magazine Mahairoi ngarang Delhi University gi Kirori Mal College ta achamba thoram amagaloinana phongkre thoram aduda Mahairoi loop asigi president Chingkhai Saikomna loop asigi chahi gi oiba magazine phongbagi kanaba kaya gi matangda wafum kaya thamki Handak pangthokadoriba Autonomous District Council election asida saruk yagadoriba Moredagi J Khongsaina Mahaki constituency B amadi More manungda 12th exam amadi matriculation exam da saruk yariba tongan ba Mahairoi singda yaifa pausal pirakle Tungi yumbi oirakadoriba Mahairoi singna pukning changna maipakna free and fair da exam asida saruk yanaba hairi Drug lalon bada chenavagi damak police na fa na bahot na bada nanthok chen khibadagi thiba khangdana leirakhiba Manipur Police ki Constable MD Islauddin Assam ki Kasar district gi police na fagatpre RC Film Production na sinduna aiba Maitan KHANGEMBAM subol na iba EMAGI MANGLAN haina mingthonba wari macha mari yawba drama lairik amangasi kongbada leiba is garden da phongkre thoram asida Naharol gi thaudangi editor Khoirom Loya Lakpa AIR Imphal gi Program Executive Adhikari Mayum Gitchandra amadi Haikruzam Devendra amadi State Central Library gi Chief Librarian El Momota Devina maru oiba Mithunglen Singh oina saruk yakhi Aam Aadmi Party ki luchingba ARIVIND KEJRIWAL bu ahumlak subo oina Delhi gi Chief Minister oina ngasi wasak laukhibag loinana miyoi lising kayana Ramlila Maidanda pulaki wasak laufam oiriba Ramlila Maidan asida mahaku saugatpa miyoi kyana mahaki party Firal Singh poster kaya galoinana aikhoigi luchingba oiba tarabadi ARIVIND KEJRIWAL gum oigadabni haiba kholau kayana ninki hadaki Delhi Assembly mikhalda ARIVIND KEJRIWAL na luchingba Aam Aadmi Party na Delhi ki seat humudra leibagi manungda seat humpugani thoi phangduna khwaidagi chauna maipakpa ngamkibani Nongmagi oiba khongchata Prime Minister Narendra Modi ngasi Uttar Pradesh ki Banarasi da chatuna lupa crore lising amaga chani gi oiba development project yankai launch tawkhibaga loinana MAHAKAAL Express flag off tawkre Prime Minister na makha tana integrated power development scheme sing launch tawki China khakta da coronavirus laichatna ngarang miyoi chamaga nifuni thoi sian khibaga loinana hauzik phawbada sian khiba mi masing lising amaga chatruk humpumanga suhankhre hauzik phawbada laichat asina malem da puna sokalaba mi gi masing lising humbudra yokre
China gi National Health Commission China khaktada hojik phawbada mioi lising aniga supna mapanna laina asina nahanba thengnare haina confirm tawkhre. Run for Your Nation haiba theme da United People's Front UPF na sinduna 12 rak suba mega marathon Manipur ngasi Khuman Lampak Sports Complex tagi lamthakre. Hairiba marathon asida punna lamjaloi lising ahum henbana saruk yaki. Ing lising ani tare tagi hauna pangthokpa horakiba marathon asigi maruiba pandamdi lamdam asigi nahasingda drug tagi lapthokna lehanduna tinjang kaijang daba khunai ama purakna bagi dabak pangthokpani hairi.